ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤꯔꯝꯂꯣꯏ ꯈꯟꯕ꯭ꯔꯥ 22 ꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ꯫ ꯔꯥꯖ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯅꯝꯕꯔꯗꯨꯁꯨ ꯆꯠꯇꯦ, ꯀꯔꯤ ꯅꯝꯕꯔ ꯄꯥꯏꯒꯦ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒ ꯄꯥꯏꯗ꯭ꯔꯦꯗ ꯔꯥꯖ, ꯇꯜꯂꯦꯅ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯑꯅꯨꯅꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏ, ꯑꯩ ꯃꯣꯏꯗ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯣꯝꯕ ꯆꯦ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯦ ꯏꯆꯥ ꯇꯣꯝꯕꯤ, ꯅꯪꯒꯤ ꯃꯤꯡꯗ ꯂꯦꯇꯔ ꯑꯃ ꯂꯥꯛꯏ, ꯀꯩꯒꯤꯅꯣꯁꯦ ꯑꯝꯇ ꯌꯦꯡꯉꯨ꯫ ꯃꯄꯥꯅ ꯄꯤꯔꯛꯂꯤꯕ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯊꯣꯏꯕꯤꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯄꯥꯔꯝꯂꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯂꯦꯇꯔ ꯑꯗꯨ ꯇꯦꯕꯜꯗ ꯐꯠ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯇꯤꯡꯉꯛ ꯌꯦꯡꯅꯩ꯫ ꯇꯣꯝꯕꯅ ꯑꯃꯨꯛ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯊꯣꯏꯕꯤꯅ ꯊꯝꯂꯝꯕ ꯂꯦꯇꯔ ꯑꯗꯨ ꯌꯦꯡꯉꯤ꯫ ꯇꯣꯝꯕꯅ, ꯍꯩꯃꯥ, ꯁꯤꯗꯤ ꯄꯩꯁꯥꯁꯨ ꯌꯥꯎꯏꯅꯦ, ꯀꯅꯥꯅ ꯊꯥꯔꯛꯏꯕ? ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ? ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯊꯝꯕꯥꯜ, ꯅꯥꯎꯔꯦꯝꯊꯣꯡ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ꯫ ꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯃꯃꯥ, ꯅꯪꯕꯨ ꯈꯪꯕ꯭ꯔꯣ? ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯔꯥꯖꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯦ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯔꯤꯁꯤꯒꯤ ꯃꯃꯥꯅꯦ, ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ꯫ ꯂꯦꯇꯔꯗꯨꯒꯤ ꯃꯔꯣꯜ ꯑꯗꯨ ꯇꯣꯝꯕꯅ ꯄꯥꯔꯛꯏ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤ, ꯏꯆꯥꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ꯫ ꯅꯪꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯗꯨꯅ ꯄꯥꯎ ꯑꯁꯤ ꯊꯥꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤꯗꯤ ꯅꯕꯨꯡ ꯔꯤꯁꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯦ꯫ ꯅꯕꯨꯡꯗꯣ ꯕꯦꯡꯛ ꯄꯤꯌꯣ ꯑꯣꯏꯅ ꯈꯜꯂꯤ꯫ ꯏꯆꯥꯅ ꯄꯥꯡꯕꯤꯕ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ꯫ ꯃꯄꯣꯛꯁꯤꯒꯤ ꯁꯤꯡꯕꯗꯤ ꯉꯝꯂꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯞꯆꯈ꯭ꯔꯤꯕ ꯄꯩꯁꯥ ꯈꯔꯁꯤꯅ ꯏꯆꯥꯒꯤ ꯂꯃꯟ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯁꯤꯡꯕ ꯁꯛꯆꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯏꯆꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯅꯃꯥ ꯑꯩꯈꯣꯏꯕꯨ ꯌꯥꯎꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯕꯤꯌꯨ꯫ ꯊꯝꯕꯥꯜ꯫ ꯂꯦꯇꯔ ꯑꯗꯨꯗ ꯏꯔꯛꯂꯤꯕ ꯃꯔꯣꯜ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯔꯥꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯝꯕꯅ, ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯀꯅꯥꯅꯣ ꯔꯤꯁꯤ ꯍꯥꯏꯔꯤꯕꯁꯤꯅ? ꯔꯥꯅꯤꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯔꯥꯖꯀꯤ ꯃꯃꯥꯟꯅꯕꯅꯤ, ꯍꯣꯠꯅꯕ ꯀꯟꯈ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯃꯄꯥꯗꯤ ꯂꯩꯇ꯭ꯔꯦ, ꯃꯃꯥꯗꯨꯁꯨ ꯑꯈꯥꯡ ꯀꯟꯕꯤꯅꯤ꯫ ꯃꯆꯥꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯛꯂꯕꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯜꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯥꯅ ꯊꯕꯛ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯍꯔꯥꯎꯃꯟꯈꯤꯗꯅ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛ ꯀꯧꯅꯤꯅ ꯑꯩꯈꯣꯏ ꯃꯄꯥꯅ ꯍꯧꯖꯤꯛꯁꯨ ꯄꯨꯡꯂꯥꯡ ꯂꯥꯡꯍꯧꯔꯤꯕꯅꯤ꯫ ꯂꯩꯃꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯊꯥꯔꯛꯂꯤꯕ ꯋꯥꯔꯣꯜ ꯑꯁꯤ ꯑꯥꯊ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ꯫ ꯔꯤꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯤ ꯂꯩꯃꯅ ꯇꯝꯕ ꯄꯥꯎꯗꯒꯤ ꯇꯥꯔꯦ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥꯒ ꯊꯣꯏꯕꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯀꯔꯝꯕ ꯃꯔꯤꯅꯣ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯔꯥꯖ: ꯃꯥ, ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯂꯩꯃꯅ ꯑꯃꯨꯛ, ꯂꯨꯍꯣꯡꯕꯒ ꯍꯩꯖꯤꯡꯄꯣꯠꯀꯗꯣ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ, ꯉꯥꯏꯍꯥꯛꯁꯨ ꯂꯩꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯤꯁꯤ ꯍꯣꯏꯗೋ ꯂꯥꯛꯂꯝꯂꯅꯤ, ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯨꯈꯤꯒꯦ꯫ ꯔꯥꯅꯤꯁꯨ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯐꯔꯦ, ꯉꯟꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯔꯥꯖ ꯍꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯅ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯂꯥꯎꯅꯦ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ, ꯋꯥꯔꯤ ꯁꯥꯁꯤ꯫ ꯃꯃꯥ, ꯅꯪꯁꯨ ꯂꯥꯎꯅꯦ꯫ ꯔꯥꯅꯤ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯥꯏꯒꯤ ꯊꯝꯕꯥꯜ ꯍꯥꯏꯁꯤ ꯀꯅꯥꯅꯣ? ꯄꯩꯁꯥꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯊꯣꯏꯕꯤ ꯃꯄꯥꯗ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯕꯅ, ꯍꯥꯏꯌꯨꯅꯦ, ꯈꯨꯝꯃꯨ, ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣ? ꯃꯇꯝ ꯈꯔ ꯔꯤꯁꯤꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯃꯥꯒꯤ ꯄꯩꯁా ꯊꯥꯕꯗ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯄꯥꯡꯈꯤꯕ ꯃꯇꯦꯡ ꯑꯗꯣ ꯅꯈꯣꯏꯅ ꯑꯃꯨꯛ ꯊꯧꯔꯨꯔꯕ꯭ꯔꯣ? ꯄꯩꯁꯥ ꯑꯃꯨꯛ ꯄꯤꯔꯛꯂꯤꯁꯦ
ꯃꯗꯨꯒꯤ ꯃꯔꯝꯗꯨꯒꯤꯗꯤ ꯑꯩꯗꯤ ꯅꯣꯡꯃꯇ ꯄꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯄꯩꯁꯥꯗꯨꯕꯨ ꯑꯃꯨꯛ ꯄꯤꯊꯣꯔꯛꯂꯤꯁꯦ ꯑꯩꯅ ꯄꯥꯡꯈꯤꯕꯗꯤ ꯈꯤꯇꯅꯤ ꯃꯣꯏꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯌꯦ ꯄꯥꯕꯨꯡ ꯃꯥ ꯉꯔꯥꯡ ꯊꯕꯛ ꯈꯟꯕꯗ ꯉꯥꯏꯔꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯗꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯔꯥꯅꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯃꯤꯋꯥꯗ ꯑꯩꯅ ꯊꯥꯖꯔꯨꯕꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯌꯥꯗ ꯍꯟꯊꯅ ꯈꯜꯂꯨꯔꯕ ꯔꯥꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝꯕꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯈꯣꯏꯗ ꯑꯩꯅ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒ ꯂꯣꯏꯍꯧꯕ ꯅꯪꯗꯤ ꯈꯣꯟꯖꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯝꯕꯅ ꯍꯩ ꯅꯪꯅ ꯋꯥꯈꯜ ꯑꯁꯨ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥꯒꯤ ꯃꯔꯝꯗꯁꯨ ꯁꯣꯏꯗꯅ ꯅꯆꯤꯟꯗꯨꯅ ꯍꯥꯏꯔꯝꯒꯅꯤꯅꯦ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯨꯒꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯑꯣꯏꯖꯕ ꯊꯤꯕ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤ ꯁꯣꯏꯈ꯭ꯔꯦ ꯈꯪꯂꯕꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯁꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯌꯦ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕꯁꯨ ꯉꯝꯂꯔꯣꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯗꯗꯥ ꯏꯕꯥꯅꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯇꯥꯔꯗ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯅ ꯁꯥꯒꯠꯆꯔꯛꯄ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯑꯁꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩ ꯑꯃꯅ ꯍꯨꯝꯗꯨꯅ ꯄꯨꯕꯤꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯂꯔꯣꯏ ꯑꯩꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯈꯤꯕ ꯊꯃꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯃꯤ ꯑꯃꯠꯇ ꯊꯃꯣꯏꯗꯨꯗ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯇꯥꯔꯝꯂꯔꯣꯏ ꯋꯥꯔꯧꯔꯝꯂꯅꯤ ꯑꯩꯕꯨ ꯑꯍꯦꯟꯕꯤ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯑꯗꯨ ꯑꯅꯨꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯅꯤ ꯑꯅꯨ ꯅꯤꯡꯊꯤꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃ ꯁꯦꯠꯇꯨꯅ ꯄꯤꯡ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤ ꯑꯃꯁꯨ ꯏꯜꯂꯤ ꯁꯝꯁꯨ ꯅꯤꯡꯊꯤꯅ ꯁꯝꯕꯨꯜ ꯄꯨꯜꯂꯤ ꯌꯦꯠ ꯊꯪꯕ ꯅꯥꯔꯣꯝꯗ ꯅꯤꯡꯊꯤꯖꯕ ꯂꯩꯒꯤ ꯅꯥꯆꯣꯝ ꯂꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ ꯃꯔꯨꯞ ꯃꯄꯥꯡ ꯂꯥꯛꯄꯁꯤꯡꯗꯨꯒ ꯑꯅꯨ ꯃꯊꯪ ꯃꯊꯪ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯔꯥꯎ ꯍꯔꯥꯎ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯃꯤꯟꯅꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯊꯣꯏꯕꯤꯕꯨ ꯂꯥꯛꯄ ꯎꯕꯗ ꯑꯅꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯉꯁꯥꯏꯅ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯀꯅꯥꯒ ꯂꯥꯛꯀꯦ ꯍꯩꯃꯥ ꯉꯜꯂꯤꯁꯤꯗꯤ ꯏꯅꯥꯎꯄꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯩꯌꯦ ꯌꯥꯝ ꯐꯖꯔꯝꯃꯦꯀꯣ ꯐꯖꯔꯗꯤ ꯀꯩꯅꯣ ꯈꯦꯔꯕꯨꯗꯤ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯄꯥꯃꯨ ꯃꯀꯥꯗ ꯌꯧꯗꯣꯔꯦꯅ ꯌꯥꯝ ꯍꯔꯥꯎꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯦ ꯑꯩꯁꯦ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯁꯣꯝꯗ ꯆꯤꯛꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯏꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯅꯪꯅ ꯁꯣꯝꯗ ꯂꯩꯔꯕꯗꯤ ꯌꯥꯅꯤꯌꯦ ꯂꯣꯏꯅ ꯎꯅꯕ ꯂꯣꯏꯔꯕꯅꯦ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯂꯩꯖꯅꯤ ꯍꯩꯃꯥ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯖꯅꯤ ꯍꯥꯏꯁꯤꯅꯤ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯒꯤ ꯀꯥꯔꯟꯁꯤꯗꯤꯕ ꯍꯣ ꯑꯔꯦꯝꯕ ꯅꯣꯏ ꯑꯗꯨꯝ ꯂꯦꯝꯖꯔꯣ ꯀꯥꯔꯟ ꯇꯥꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯥꯖꯔꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯇꯧꯔꯤꯁꯦ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯀꯥꯏꯅꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯤꯁꯦ ꯀꯞꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯣ ꯅꯪꯕꯣ ꯑꯁꯤꯕꯨ ꯍꯪꯅꯤꯅ ꯍꯪꯉꯤ ꯅꯪꯒꯤ ꯃꯇꯝꯗꯣ ꯂꯥꯛꯑꯀꯥꯟꯗꯅꯦ ꯀꯞꯅꯤꯡꯕ꯭ꯔꯥꯗꯣ ꯅꯁꯥꯅ ꯈꯪꯖꯔꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯃꯇꯝꯗꯣ ꯄꯨꯟꯁꯤꯒꯤ ꯂꯥꯛꯑꯔꯣꯏꯌꯦ ꯑꯗꯨꯅꯅꯤ ꯅꯪꯉꯣꯟꯗ ꯍꯪꯂꯤꯁꯦ ꯌꯥꯝ ꯄꯛꯇꯦꯀꯣ ꯍꯟꯗꯛꯇꯤ ꯑꯅꯨ ꯍꯦꯟꯅ ꯂꯨꯝꯊꯔꯕ ꯈꯣꯟꯖꯦꯜꯗ ꯅꯪꯕꯨ ꯍꯧꯖꯤꯛ ꯗꯥꯔꯤꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯅꯠꯇ꯭ꯔꯣ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯐꯥꯎꯅꯗꯤꯌꯦ ꯑꯁ ꯇꯣꯛꯑꯁꯤꯁꯦ ꯃꯥꯒꯤ ꯋꯥꯁꯦ ꯍꯩꯃꯥ ꯀꯩꯗꯧꯕꯩ ꯇꯣꯛꯇꯣꯏꯅꯣ ꯑꯗꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯂꯃꯈꯥꯡꯗ ꯍꯦꯛꯇ ꯀꯥꯏꯅꯕ ꯌꯥꯕ꯭ꯔꯣ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯋꯣ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ ꯀꯥꯏꯅꯅꯤꯡꯗꯦ ꯍꯥꯏꯗꯅ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯇꯤꯛ ꯆꯥꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯣ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯣꯏꯅ ꯎꯈꯤꯅꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩꯗ ꯑꯅꯨ ꯌꯥꯔꯦ ꯑꯩ ꯑꯝꯇ ꯂꯨꯍꯣꯡꯈꯤꯒꯦ ꯑꯗꯨꯒ ꯈꯪꯅꯤ ꯍꯦꯛꯇ ꯀꯥꯏꯅꯕ ꯌꯥꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯑꯅꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯁꯨ ꯂꯨꯍꯣꯡꯈ꯭ꯔꯅꯤꯀꯣ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ
ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯂꯥꯡꯅ ꯄꯨꯟꯈꯤꯕꯗꯣ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ, ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯃꯥꯒꯤ ꯃꯀꯥꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯑꯅꯨꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯑꯅꯤ ꯑꯗꯣ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒ ꯒꯥꯔꯤ ꯃꯆꯥꯗꯣ ꯁ꯭ꯀꯨꯜ ꯒꯦꯠ ꯔꯣꯝꯗ ꯊꯧꯗꯣꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯈꯪꯍꯧꯗꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯔꯤꯁꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯗꯥꯔꯛ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟꯠꯁ, ꯂꯥꯏꯠ ꯄꯤꯡ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯁꯔꯠ ꯑꯃ ꯂꯤꯠꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯥꯏꯐꯦꯠ ꯔꯤꯁꯤꯗ ꯌꯦꯡꯂꯝꯂꯒ ꯃꯤꯆꯥꯟꯅꯕ ꯉꯝꯗꯅ ꯐꯠ ꯂꯩꯊꯣꯛꯈꯤ꯫ ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯑꯣ, ꯑꯩ ꯅꯣꯏꯒꯤ ꯒꯦꯠꯇ ꯉꯥꯏꯔꯝꯒꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯌꯥꯝ ꯂꯩ꯫ ꯉꯁꯤꯒ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯎꯅꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ, ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯗꯣꯔꯛꯀꯅꯨ, ꯀꯨꯏꯔꯅꯤ꯫ ꯔꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕꯤꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯤ꯫ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯗ ꯑꯣꯔꯗꯔ ꯇꯧꯕ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛꯇꯤ ꯔꯤꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯤꯁꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯆꯠꯂꯣ, ꯊꯦꯡꯉꯤ, ꯑꯩꯕꯨ ꯀꯨꯏꯅ ꯉꯥꯏꯍꯟꯒꯅꯨ꯫ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯊꯣꯏꯕꯤꯁꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈ꯭ꯔꯦ꯫ ꯔꯤꯁꯤꯁꯨ ꯃꯥꯒꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯔꯤꯅꯦꯜ ꯀ꯭ꯋꯤꯠ ꯑꯗꯨꯗ ꯀꯥꯈꯠꯂꯗꯨꯅ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯇꯨꯡ ꯏꯟꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯒꯨꯝ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯅ ꯉꯁꯥꯏ ꯁꯦꯠꯈꯤꯕ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕꯤ ꯂꯣꯏꯔꯪꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯝ ꯀꯂꯔꯒꯤ ꯑꯦꯀ꯭ꯋꯥ ꯕ꯭ꯂꯨꯅ ꯕꯥꯎꯟꯗ꯭ꯔꯤ ꯐꯖꯅ ꯆꯠꯂꯕ ꯔꯥꯅꯤ ꯐꯤꯅ ꯁꯥꯔꯤ ꯃꯇꯦꯛ ꯑꯣꯏꯅ ꯁꯦꯠꯂꯤ꯫ ꯉꯧꯔꯕ ꯀꯨꯆꯨꯗ ꯁꯦꯠꯂꯤꯕ ꯆꯝꯅ ꯏꯪꯂꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯅ ꯑꯌꯦꯡꯕ ꯀꯅꯥꯗꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯂꯔꯣꯏ꯫ ꯊꯣꯏꯕꯤ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ꯫ ꯔꯤꯁꯤꯅ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯁꯥꯁꯦꯅ ꯍꯥꯏꯕꯅꯤ, ꯃꯅꯤꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯕ ꯇꯥꯒꯗ꯭ꯔꯣ? ꯔꯤꯁꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯇꯣꯡꯈꯠꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯊꯧꯏ꯫ ꯊꯣꯏꯕꯤꯗꯤ ꯔꯤꯁꯤꯅ ꯍꯣꯡꯂꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯨꯏꯅꯁꯨ ꯎꯅꯔꯨꯗꯕꯒꯤ ꯍꯥꯟꯅꯒꯨꯝꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯈꯟꯕꯁꯨ ꯉꯝꯖꯔꯝꯗꯦ꯫ ꯔꯤꯁꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯪꯂꯛꯏ, ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ? ꯅꯪꯕꯨ ꯑꯩꯅ ꯄꯨꯕ ꯃꯐꯝꯗ ꯆꯤꯡꯅꯕ꯭ꯔꯣ? ꯋꯥꯗꯤ ꯉꯥꯡꯗꯅ ꯊꯣꯏꯕꯤ ꯆꯤꯡꯅꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏ꯫ ꯔꯤꯁꯤꯁꯨ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯧꯔꯒ ꯈꯪꯉꯨ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯁꯅꯥ ꯂꯩꯄꯥꯛ 5-star ꯍꯣꯇꯦꯜꯗ ꯈꯥꯝꯗꯨꯅ ꯔꯨꯝ ꯑꯃ ꯕꯨꯛ ꯇꯧꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯣꯏꯕꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯔꯤꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯔꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯔꯤꯁꯤ ꯊꯥꯔꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯔꯤꯁꯤꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯀꯩꯒꯤꯅꯣ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ? ꯅꯪꯁꯨ ꯐꯝꯃꯨ꯫ ꯔꯤꯁꯤꯗꯒꯤ ꯊꯣꯏꯕꯤ ꯈꯔ ꯂꯥꯞꯅ ꯐꯝꯊꯔꯛꯏ꯫ ꯔꯤꯁꯤ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯆꯠꯄ꯭ꯔꯣ? ꯍꯥ, ꯀꯩꯕꯨꯅꯣ? ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯦꯔꯒ ꯆꯠꯄ꯭ꯔꯣ ꯍꯥꯏꯕ? ꯆꯠꯇꯦꯗ, ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯁꯦ ꯀꯩ ꯈꯜꯂꯦ? ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯒ ꯑꯩꯒ ꯎꯅꯗꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯉꯁꯤꯗꯤ ꯀꯅꯥꯅꯁꯨ ꯌꯦꯠꯂꯔꯣꯏꯗꯕ ꯃꯐꯝ ꯑꯁꯤꯗ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯄꯨꯔꯛꯏꯅꯤ꯫ ꯌꯥꯗꯕ꯭ꯔꯣ ꯊꯣꯏ? ꯔꯤꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ パꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯔꯤꯗꯣ? ꯑꯩꯁꯤ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯗꯥꯗꯨꯅꯤ꯫ ꯃꯤꯇꯣꯞ ꯃꯥꯜꯂꯨꯔꯕꯣ? ꯌꯥꯝ ꯍꯣꯡꯉꯝꯃꯤ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗ ꯑꯍꯣꯡꯕ ꯂꯩꯔꯕꯁꯨ ꯊꯃꯣꯏꯗꯤ ꯍꯣꯡꯗꯕꯅꯤ꯫ ꯅꯪꯗꯤ ꯊꯃꯣꯏꯁꯨ ꯌꯥꯎꯅ ꯍꯣꯡꯂꯕ꯭ꯔꯣ? ꯍꯣꯡꯂꯝꯒꯅꯤꯅ ꯈꯟꯕ꯭ꯔꯥ? ꯍꯣꯡꯂꯝꯂꯣꯏ ꯈꯟꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯅꯪꯕꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ? ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯊꯣꯛꯂꯛꯈꯤꯗꯕ ꯅꯨꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈꯤꯕ꯭ꯔꯥ ꯗꯗꯥ?
नुमित्तुना थौना ओइदुना ngasi matik chaba mi ama oiduna namangda leplare sukui ba matam ase ai ba nongmata uning ba phauki dabra yamna phauki yamna wana sulenki adubu numitchini aina khawrang na ngai jarakpa pumnamak ase mayuk na bangam na matamda namangda leplagi khana wana ngai jarakhibani nang aigi tungda induna chatpa ngamgadra mafam kadaida mafam khuding aina chatpa khuding chingnadana nang chatpa ngamnadra ngasidi punsisida laaruidra haina khalluba mikup ase ngasidi laklabada nungairaba mikup ase kari haina bo haigadabano ai khangdri masi haina thoibi mapi ra chelai risisu nangdi asukui ba matam ase aigi pautadana karamna lenki nangi wakalda ahin kayani aina tumkidaba nangtagi wakalda kapchari bani aise nangna sauramlani khanglabasu nangbu themnaba pambai leitabana thiki bani pambai kaya ai nangka pau phaunanaba hotnadabadi natiyada phone chatabadudi nangna tholaktabaduda aina sauduna phone do adum thugaikre nangbu adumaina ga tawbra kaino aisu nupani nupagi maching phudoiba hayengwaisu adumaina sawgadra risi thaibi na kong maya da sangsinduna tapna sumaina sawaningdabro risi da thaibi su yamni kaini yenglai hujikpu pung kya tarage thengdribro Risina hairakpa wahayo duda thoibisu ikaina wa thaidoklai Risina madu hangidi karigino horen yumhanba thengloidro nangonda ngasi yumhanina aina haikrabo ha adudi ngasaidagi aina haise nang wakhal tadabro adudi haibu kaino makoktagi amuk horaisibu ai lehoroge nang chatke chalo yum yoba phaba kep ama book tawbirage haima kaino amuk sauga laisibo saudi kep book tawbirage chalu lao masi haina risi phamlambadagi phukhoga lei thaibina risi khudang paiduna kaiduna da kaino tawridubo ai thanta kamaina chatuino hayeng adum ibani chatminaraseba aduga ngasaidagi aina hangbagi wahangi pakhum pibagi mahutta ona tainana adum khumiba nangise ai nuksidabagi natro nupi oibigi mapokta poklubana ichilsna phongna haibado ikaibani dadagi putsi khongloi oibado ai sana yari thawai su haksangsu nafamda sinarage aibu dadana suk nuksiraga ainadi dadabu nuksiramloi khanbra si kapkano nungaiti ngasigi asuk nungairaba mikup asida nangna kappada paksade nangi momonokpa maithongado udaba yamna kuiri se amta nonglo se mapi susinthana thoibi momonoklei risina suk nuksiba nangse aigi oina phangjaba aidi laibak kayada pharaba risi thoibibu matha nungda chetna konsinbiri mikup asitabu khawrang na ngaijaraklibani thamoi anina kayada harau mathoi kajari mitpham hongamdi miting choingamdi thamoi marol loli jinbal na paudamdi wahang amagi pakhum chama chama jinbal na phongamdraba wahi kaya miting minokna wahang lisingi haurakpham oheli ani adu haina bado achumbani thamoi anigi itin phamdi paklabi ipak miting asina uriba taibangi phajaba pumbadagi ahenbadi nungsi panthungna mangda lepnaraba mikup asini hainabado mikup asida thamoi anina kayada harauzari thabal mangalna ingna mangal yelakpa ayingba nungshitna hakchangda tattana yerakpa nungsiba mana inakta lengdana leiraba mikup asida karamba taibangi phajaba amamu pamlukini thamoina pamjana sanglaba lambida
ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯪꯃꯤꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕꯤ ꯏꯀꯥꯏꯅ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯇꯞꯅ ꯍꯥꯏꯒꯠꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯦꯟꯅ ꯏꯀꯥꯏꯕꯒꯨꯝ ꯂꯨꯛꯊꯗꯨꯅ ꯆꯤꯟꯕꯥ ꯆꯤꯛꯁꯤꯟꯗꯨꯅ ꯃꯈꯨꯠ ꯅꯣꯏꯗꯨꯅ ꯈꯥꯡꯖꯩ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞꯅꯤ ꯅꯨꯡꯁꯤ ꯂꯪꯂꯥ ꯑꯅꯤꯒꯤ ꯆꯦꯠꯅ ꯀꯤꯁꯤꯀꯤꯐꯝ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯐꯝ ꯏꯆꯦꯜ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝ꯫